Image Paodam miyeng tabiribasingbu Surbala khurumjari ngasi maroiba pau pijari. Manipurda COVID-19 lai chatna sekhibagi masing kun sukre. Chana thaknaba potlamsing amadi mask amasung sanitizer yenthokre. Loinana India da COVID-19 lainadagi farakhibagi chang chada hunkutara mari yaukre. Paumu chakhaina pijari. Manipurda haukiba pung kunmarida apunba miyoi chama kunmari COVID-19 positive oiba thengnabadagi state asigi COVID-19 confirmed case lising manga subna nifumapan sukre miyoi ani laikhidabadagi COVID-19 na laikhidaba migi masing kun sukre haina Manipurgi Health Department ki cherol amana phongdorakli ngasi positive oikiba miyoi sing adu general population dagi punna marifutara nipan amadi Central Armed Police Force CAPF dagi kuntarukni Positive casing asi VRDL RIMS dagi taruk Jenims dagi kuntra Jenims RAT dagi manga Siza Hospital dagi ama Public Hospital dagi ama Ras Medicity dagi ahum Chandel RAT dagi ama Jivan Hospital dagi ama Thawal RAT dagi ahum Little Clinic dagi ama Imphal West RAT dagi taramapan Imphal West da Kuntranithoi Advanced Hospital da ama IRL da ama amadi Bavina da amani Makoshing ase Imphal West dagi Yankai Imphal East dagi miyoi kuntaru Bisnupur dagi manga Chandel dagi nipan Thawal dagi taru Chochampur dagi ani Tamenglong dagi amani Thawal gi miyoi ama mapan state dagi halakhibani atai marifutara tareti travel history laitaba ngaktani Makhoi COVID care facility singda thamduna laukhatfam thokpa precautionary measures sing laukhatkre nakal amaromda ngasi laikhidraba miyoi ani adu Imphal West dagi chahi humputara humdoi amadi humputaret suraba miyoi singni makhoi COVID-19 natana atopa anabasu lairi Haukiba pung kunmari asida COVID naramba apunba miyoi chani yankai mapan naba fabadagi disaster ukhrabasing asi CAPF dagi chamasupna taret CCC lamboi khongnang khongdagi humputara mathoi Yunako dagi kuntra mari none dagi tara humdoi kakching dagi tara taruk Nilit Chorchampur dagi taramari Senapati dagi mari makhoi amuk hanna test tawbada negative oibadagi disaster ukibani hauzik state asigi oina recover tawkibagi masing Lising ahum chani humpumathoi shure active case tana lising ama chatret humpunipan lairi narubadagi farak bagi chang chada humpumari dasmik manga nipan yaure amaromda COVID-19 pandemic ka mari lainana Kakching district ki oina ngasi nungthel pung ani fawbada laikhiba quarantine center summary report ki matung inna district sida COVID-19 confirmed case chani supna ahum lairi masigi manungda ngasi miyoi tara taruk amaga recover tawduna district sida COVID-19 narubadagi farakhraba migi masing chamaga nifumdo shukre hauzi active case ta miyoi humpu lairi aduga containment zone mafam amani Kakching district asigi tongan mafam da hangba quarantine center singda mapandagi halakba aponba inmate lising ani chawnga marifu mari quarantine tawduna lairabada inmate lising ani chawnga kuntra mapandi disaster kre hauzik miyoi kuntaru quarantine tawduna lairi aduga district asidagi apunba miyoi lising ahum chamapan humpumathoi gi sample lawduna COVID-19 test tawna bathabada miyoi lising ahum chanipan marifutara taruki test result lakle miyoi humpumanga gina pending da lairi amadi miyoi nipan gina sample lawgadaba watli active case da lairiba miyoi humpugi manungda miyoi mari COVID care center Kakching da thamduna layengli hari Manipur University ki hostel da laiba hosteler ani positive oiba miyoi amaga sokna samnarubadagi COVID-19 positive oiba thengnare haina musugi president Moirangthem Bobina phongdorakli musugi president na thadorakpa cherolda ngasi MU gi main hosteler ani adu ngasi COVID-19 test tawbada positive oire khangkibani maram aduna hosteler ani aduga sokna samnarubasingbu test tawnaba khangali masina maram oiraga MU gi campus ta lairiba hosteler sing COVID-19 laichat asigi kanba ngamgani haibaga loinana positive oirabasing masana isolation tawduna notice ama thoktriba fawba laigadabani haina musugi cherolda hairi
ngasi nuthel pung ahum rom taba matamda jiribamgi nongpok lomda kilometer kun rom chatlaga leiba babukhal maitai lekai babukhal ire lekai amadi babukhal bisnupiya lekai amadi jingkoi pungi khunja singda jiri development organization JDO na cheng hawai thau amadi face mask na chingba potlam sing yenthokre covid-19 lockdown na sina maram oiraga wana raba mafam adagi khunja singda jiri development organization na JDO gi office ta khusinaki JDO gi President N Sadanandana haikibada JDO na ngasi fawbada COVID-19 laina hek sandokpa horakpadagi miyamgi tengbang piduna lakli ngasisu babukhalgi awaba nanglaba khunjasingda chana thaknaba potlamsing yenthokjabani haiki aikhoi punna COVID-19 asi thengnaminasi haiba wafamsu phongdoraki Tara lak suba oina ngasisu iten computerized eye testing and eye care center thawalgi maikaidagi leptuna chatharakpa oina wabagai hyanglam hiranmai kairak lamjau tentha khunjau khangabok hairiba mafamsing asida chatuna mask hand sanitizer punna 1500 mu angamba mateng pangkhre amadi aikhoi lainasi kiduna chatpagi mahuta WHO na piriba protocol amadi guidelines sing ngakna chatlasi loinana asuk waraba tanjasida leingakna makhoi masel fammunabagi thawong tawrakpasi laibak thibani manung hanjinna leiriba miyamgi tawba yaba pangba yaba mateng leingakna kharadang mityeng changhaningbagi apamba lei haina center asigi maikaidagi phongdokchari loinana center asigi maikaidagi su laina asibu maithiba pinaba angamba thakta tungi mirolgi damak hotnakigani hairi Hojak Malem Pumbada COVID-19 pandemic sandorakpaga mari lainana Manipur dasu laina laichat asi paksana sandorakliba asidagi ngakthoknaba Jackson Tharang lokhatpa oina Idol Youth Association iya Kakchingwari na konba area da leiba yumthong khudingi miyoising asi screening tawkhre COVID-19 gi chaitheng marak asida kangna sandokpa laina laichat kaya sandolakli masidagi kharada oirasu ngakthokpa ngamnabagi Martin Grammar School Kakchingda hangdokliba community quarantine center asigi management committee na kangmarom chathokpa ngamba nga makhal ama Gambusia haina khangnaba center asigi hek mana anakpada cheliba irumgi khonglinda hairiba nga asi thadakhre Sugunu Assembly Constituency ki manung chana leiba pangan tabigi tungan ba mafam ahum COVID-19 task force pangthokibana COVID-19 test ki result ta negative oiraba quarantine matam sudana lakpa inmate sing yauna thabak inkhang suba nomba chatluba sing mayumda changhandana local quarantine center singda thamduna khungang asida COVID-19 dagi ngakthoknaba thabak sing pung kunmari chupna pangthokli haina COVID-19 task force pangan tabigi volunteer and nawbana phongdorakli mahakna makhatana phongdorakpada club amadi maira paibising yauna hangdokleba quarantine center sing asida nupi amadi nupagi block sing tongan thamduna club ki araiba paisa sing amadi yumthong khudingi sel puthoknaduna chalairi local MLA amadi panchayat ki maikaidagi mateng khara phangbanatana ngasi fawba medical ki miyoising laktri tawriba thabak asida police na su cooperation pibinaba appeal tawrakli tabida atopa khundagi kana lai kholi haibana chingba to khoi ki club ki member singna yamna kopna pung kunmari akoi ki khungang sida covid-19 changak pe yade na khoi yam kan hona jari club ki site ki hona jari basida police ki atopa police ki site ki su support tawbina ba club ki site National Students Union of India NSUI Manipuri State na sinduna Manipuri State ki board amadi council amasung CBS ina lawba class 10 amadi 12 ki exam da mai paklakraba palel gi mahiroi singi manungda khwaidagi ma wangna fangba mahiroi taruk khangatuna makhoibu pungning thogatuna meritorious award pikre former prime minister Sri Rajiv Gandhi gi humputara taruk suba birth anniversary observation ga mari lainana palel maning laikai community hall da pangthokiba thorom aduda palel GP gi member sing youth volunteers association palen YVA and social development organization SGO palel amasung NSUI Manipur State President P Bankim Chandra Maitai athoiba mithung sing oina saruk yaki thorom aduda palel area gi oina khwaidagi mark wangna fangba class 10 amadi 12 ki khangatlaba mahiroi tarukta case award amadi certificate pigi
Uyal Youth Information Club and Library UYICL Uyal Awang Lekai Sinduna Club Asina Koliba Mafam Singda Namit Mangani Chupna Chatharakpa Lamtu Sengdok Pagi Tabak Mapung Pana Pangtoki Bagaloinana Lamtu Sengdok Pagi Tabak Asida Mateng Panglakiba Kangabok Esigi MLA Okram Suza Kumarbu Tagat Pafongdorakli Club asigi Secretary Ningombam Rosan Kumarna Fongdorakpada Tongan-tonganba Miyoishingi Matenga Loinana Club asina Koliba Mafam Singda Numit Mangani Chupna Chatharakliba Lamtu Sengdokpagi Thabak asida Kendra Sagi MLA Okram Suza Kumarna JCB Yauna Tongan-tonganba Potlam Sing Mateng Pangbirakuna Drain Chankibagi Lambigi Nagyata Leiba Leibak Sing Amadi Paituna Lairamba Fatabasing Lokthokpada Chauna Mateng Pangbiki Miyamgidamak Club asina Makatana Thabak Thoram Kayamarum Tawzakigani Masidasu MLA Ahenba Mateng Sing Tawbirakani Haibagi Thazabasu Thamjari Club asina Konbada Lairiba Miyamsu Club asina Changsilakliba Chawkat Thorang Singda Mateng Pangbiu Haiki Jiribam District asigi Yamna Maru Oiba Lambi Ama Oiriba JT Road asi Mapupandaba Yengsin Binaba Kana Laitabana Jiribamgi Barak Circle Lairiba Miyam Singdi Awaba Kaya Mayuknari Hairi Nungzu Thagi Matamdana Hena Awaba Oibana Karigumba Lambi Asida Ana Ayek Yaurakpa Matamda Kudong Chadaba Kaya Mayuknari Maru Oina Chotobe Kragi Behubeng Hairiba Mafam Asidana Hena Kudong Chadaba Mafam Oide Masigi Matangda Jiribam Presbyterian Church ki Pastor Reverend Maitram Bijen Singhana Fongdorakpada Mafam asigi lambi asi yamna khudong chadre lambi asi block leibana amadi lambi asi fatabana khongna chatpasu yaure karigumba ambulance na emergency ana ayek amadi fire brigade ki thabak lakpada achobo khudong chadaba kaya oigani maram aduna mari lenaba authority na mijeng changbiu haina fongdoraki Thawal Municipal Council ki Ward number 10 amadi Ward number 9 ani ki marakta lairiba miyamgi sanabung ama oiriba Jupiter Club Thawal Bamon Lairaki Playground ki akoiba sinba thongna Ward ani asigi Councillor ki matenga loinana club ki volunteer singna folk light thanba hokre Ward number 10 ki Councillor Hizam Jamuna Devina Lupali Singh Yangkai amadi Ward number 9 ki Councillor Waikhom Ibo Chawba Singhana Lupali Singh Kunmanga gi sel gi mateng pangbiduna sanabung asibu mai ngalhanbi pagidama club ki maikaidagi Councillor anibu amadi mateng pangbiba punamakpu ikai khumnaba ulakli Myanmar da Indiana lambi sembagi thabak chathariba adugi sinmising thasigi tang 18 da India da thoklaktuna miyoi humphuni thoina maramdamda ngarang hankre aduga miyoi humpu tarukna moregi Eklavia Model Residential School da hangba quarantine center da lairakhiba sing adu ngarang CMO Technopal Dr. KH Gojen gi mijeng makhada More Hospital gi Covid Care Center gi in charge Dr. Cecil Ahong Sangbamna luchingba team amana rapid antigen test RAT Thawal da miyoi humpu tarukmak negative oiri hairi RAT tawbada miyoi humpu tarukmak negative oiri hairi Amaromda India da panduna lairamba Myanmar macha amadi Myanmar da panduna lairamba India macha sing chathok chasin tawbagi thabak asi handak moregi integrated check post asida tawba maramna COVID-19 laichat asidagi cheksin thorang lokhatpa oina integrated check post moregi manager Robin Gangti senior immigration officer Yengkhong Krishna Anand land customs ki inspector TH Joshitom yauna puna staff taramari ngasi More Hospital gi Covid Care Center da rapid antigen test RAT tawbada staff taramari ma COVID-19 negative oikre online da isai changdamnaba ama artist training cum educational research center Etrek Imphal na pangthoklagani hawalakliba nahasing talent promote tawbaga loinana isai mayek iribasingi thamoida fauriba ireibak nungsibagi wakhalon adu ngasigi mirolda yawhanaba pandamda pangthokjagadaba competition ni miyoibada COVID-19 na landaraktuna naha ahal khudingmak pukningi amadi wakhalgi oiba laitadaba subam nombam khangdaba kaya lairibasi kharadang oirabasu kokhansi aikoi hotnaba lepa yade nahasing masagi art ki talent sing adu yumda laina uchanabagi wakhalonda online competition ama pangthoklagani hairi
Okendro Khundongbam Convener Organizing Committee and Secretary Etrek na thadorokpa cherol amada Manipur amadi Manipur gi wangmada khundakraba masagi chahi kuntra gi manungda leiba miyosingna isai changdamnaba asida saruk yaba yagani isai changdamnaba asigi oina online gi khuthangda registration September 5 fawgi manungda tawbiba yagani changdamnaba asida yawgadaba singna registration hek tawkhibaga organizer gi maikaidagi isai mayek taret pigani madudagi apamba ama khanbiraga sakpigadabani isai mayek ibasing adudi sapam momon sawam sobita mongjam sobita rakesh naurem okendro khundongbam khumbongmayum bimola amasung wanglembam sanatombini hena akupa marol ki dama official contact number sing 9774492955 9856112918 8575591112 90893611090 amadi 9862100658 dagi khangbiba yagani hairi paugi marak thana break ama lawjari COVID-19 laijarasi lanthengna bada ikoi khuding wakhal taminarasi frontline da thabak tawriba singbo cooperation PC lengang na piba chana kanglon sing social distancing mask season naba amadi tangai fadaba natana yumdagi thoktaba haiba sing ngakna chatse chana kanglon sing asi ngaktuna local transmission lakhandana ba honasi aikoi punna COVID-19 bu mayong minaduna laijarasi manghan khisi paumakhatana pijari Malem asida lepa laitana sandorleba COVID-19 laina laichar asi thengnanabagi pandamda Manipur Sarkar gi Health Department gi yathang amagi matung ina CMO kakchingna hawkhiba July 13 da notification thoktuna nurse amadi MTS ki walk-in interview August 8 amadi 10 da pangthoktuna khankhiba asida CMO kakchingna aranba thawong kaya chathare asuk lukraba tanja asida COVID-19 bu lanthengnabagi mahutta huralanada thabak hapagi tharom tawduna leibasi mahak CMO ama oibada matik chadre takpani thabak lawbogi notification thoklabasu selection committee amadi interview board member committee su semkhiba leite hojik prajamiyam amadi interview saruk yaruba candidate singna chamamnaribasi karamba criteria da candidate sing khankibano haibasini amadi CMO kakchingna masigi matangda prajamiyam da athuba matamda sengdokadabani amadi interview performance marks su saruk yakhiba candidate singda khanghanbiu interview numit aduda candidate oiriba miyoina karamba interview adugi chenthok jesin amadi sinlangba yauribano karamna candidate khankibano candidate mangoina na khankrabra masi tasengna kaksin district asegi praja singbu minambani interview asi miyamda utchaibani maram asina athubada health department amadi district administration na miyeng changbiduna inquiry chathabiduna matik chaba miyoising niyam chumna khanbiu natrabadi hojik khaliba miyoising asi kana gi miyoising no haibasi lauthorakpaga loinana khongjang kaya changsilagani haina all kaksin students union gi cherolaman hairi all jalyangrong organization Manipur Valley AZOMU na Rani Guiding Liu Tribal Women Freedom Fighter Museum Rani Guiding Liu ki poknafamda thambinaba demand tawbaga iroinna Senapati district ki Makhelda Tribal Freedom Fighters Museum thamnaba warep amukhana review tawnabasu demand tawrakli ngasi AZOMU gi Pauna Bazar da leiba office pangthopa press briefing amada AZOMU gi president Maivon Faumina High Tribal Affairs Minister na Lengakbo Aranba Maikaida Puduna Senapati District ki Makhelda Museum thamnaba amadi Rani Guiding Liu Tribal Women Freedom Fighter Museum haiba mingdagi Tribal Freedom Fighter Museum haina onthoknaba firep lawhanba yaningde museum asi Tamenglong natraga None District ta hanagi Rani Guiding Liu yawba maming asi thonduna thambiu natrabadi lupna tumina laithokloi hairakli Kakching wari ibudau yotningthau khamlangbagi kumsi kumongi panaw singnaw tangba chanaw tangbagi thoram lakliba langbangi mangani panba August 12 nomaijing numitki ayuk pung 3 taba matamda pangthokani hairiba thoram asi kumsi chahigidi malemgi oina hauze COVID-19 laina laichat thengnariba maramna laigi oiba thoram khakta oina pangthoklagani haina kakching wari ibudau khamlangba lai committee gi cherol amana phongdorakli Miyoi lising humpunithoi chani marifunithoi COVID-19 dagi faduna laiba asida nongmada khwaidagi yamna fagatkiba oire masi tharaga fakibagi apunba masing
लाख कुनमाथोई लिसिंग यांखै निपान चमापन निफुतरुक यौरे मसी चादा पाबदा हुंफुतरा मरीनी हौजिक लेबाक असिदा एक्टिव केस की मसिंग लाख तरुक लिसिंग मरिफुतरा निथोई सुपना कुनिपानी हाइदी इंडिया दा कोविड-19 दगी सीबगी चांगसु मालेमगी गे येंगनबदा मखादा लैरी चादा पाबदा अमदस्मिक निपान मापनी हौकिबा पुंग कुनमरीदा मियोई लिसिंग निपान लाख निपान लिसिंग मंगा चमापन मरिफु मंगागी सैंपल टेस्ट तौकी ngasi फावबदा टेस्ट तौकीबगी मसिंग करोड़ अहुम लाख कुंट्रा मरी लिसिंग हुंपुतरे चानी कुंट्रा तरे सुख्रे हाइरी इंडिया अमसुंग मालदीव्स कगी मरक्ता मथंग थादा डायरेक्ट शिपिंग सर्विस हौरगनी शिपिंग सर्विस असी यानखिबा अदु हौकिबा चाहिदा प्राइम मिनिस्टर नरेंद्र मोदी ना मालदीव्स दा चटलुखिबा अदुदा लौरखिबनी कोचिन अमसुंग तुटिकोरिनगा मालदीव्स की मेलगा कनेक्ट तौगदौरी खुदेक पिनख्रबा MOU अदुगी मतुंग इना लेबा अनिगी मरक्ता पैसेंजर्स अमसुंग पोचै पैसा कया चंगहंदना डायरेक्ट पुथोक पुसिन तौबा यानबा पैसेंजर कम कार्गो फेरी सर्विस लैगदबनी सर्विस असी शिपिंग कॉर्पोरेशन ऑफ इंडिया लिमिटेड ना पाइगदबनी जहाज ना पुगदबा पोलम सिंगी मनुंगदा इलेक्ट्रिकल मशीन्स अमसुंग इक्विपमेंट मेडिसिन्स कंस्ट्रक्शन मटेरियल्स सेन फैब्रिक्स एंड टेक्सटाइल्स fruits, eggs, vegetables, amasung food grain na chingbani hairi. Indian Festival singi maramda naha sing na khangba mathau tai haina Vice President M. Venkaiah Naidu na phongdokre Indian Festival singi puwari sing amasung maru oiba singi maramda naha sing da khangan gadabani festival singi adugi kanaba amadi makoi adudagi lamchat sajat sembada loksenba yaba sing khangadabani haiki. रक्षा बंधन मबुंग मोपवा अमदी मचल मचे सिंगगी मरक्ता लैनरिबा फजरबा मरीगी मतंगदसु महाकना पनकी रक्षा बंधन फेस्टिवल ना अदुगुंबा मरी अदुबु निसिंग हंदुना हेना मरी चेसिलहल्ली हाइरी अरोइबदा मरोइबा पाउ अमुहना पिजरी मणिपुरदा कोविड-19 लाइ चना सिखिबगी मसिंग कुन सुख्रे चाना थकनबा पोलम सिंग अमदी मास्क अमसुंग सैनिटाइजर येंथोख्रे लोइनना इंडिया दा कोविड-19 लाइनादगी फरक्खिबगी चांग चादा हुंफुतरा मरी यौख्रे ngasigidamoktadi paudam matang sida loijari miyeng tabiribasingbo amukan yongjari